ꯃꯔꯨꯞꯁꯤꯡ ꯔꯤꯁꯔꯆꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯨꯗ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯗ ꯀꯔꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯥꯏꯕꯁꯤꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯆꯧꯕ ꯀꯝꯄꯦꯅꯤꯁꯤꯡ, ꯋꯦꯕꯁꯥꯏꯠꯁꯤꯡ, ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯃꯗꯤ ꯚꯤꯖꯨꯑꯦꯜ ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯈꯟꯅꯕ ꯃꯆꯨ ꯈꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯇ꯭ꯔꯤꯛ ꯇꯧꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯐꯦꯁꯕꯨꯛ, ꯇ꯭ꯋꯤꯇꯔ, ꯗꯦꯜ, HP ꯑꯁꯤꯅꯆꯤꯡꯕꯒꯤ ꯂꯣꯒꯣꯗ ꯕ꯭ꯂꯨ ꯃꯆꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯁꯦ ꯊꯥꯖꯕ ꯌꯥꯕ ꯀꯝꯄꯦꯅꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯈꯜꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯣꯠ ꯌꯣꯟꯕ ꯃꯇꯝꯗ ꯔꯦꯗ ꯃꯆꯨ ꯁꯤꯖꯤꯟꯅꯕꯅ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯑꯃꯗꯤ 80% ꯁꯦꯜꯁꯀꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯎꯃꯩ ꯁ꯭ꯇꯨꯗꯤꯑꯣꯁ ꯆꯦꯅꯦꯜꯁꯤꯗꯁꯨ ꯌꯦꯜꯂꯣ ꯃꯆꯨ ꯌꯥꯎꯍꯟꯕꯁꯤꯅ ꯃꯤꯑꯣꯏꯁꯤꯡꯕꯨ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯑꯃꯗꯤ ꯍꯔꯥꯎꯕ ꯄꯣꯛꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ, ꯄ꯭ꯔꯗꯛ, ꯑꯥꯔꯠꯁ ꯑꯃꯗꯤ ꯍꯤꯔꯝ ꯑꯃꯍꯦꯛꯇꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯃꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯆꯨ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯖꯤꯟꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯂꯔ ꯁꯥꯏꯀꯣꯂꯣꯖꯤꯁ ꯗꯥꯛꯇꯔ ꯑꯦꯟꯖꯦꯂꯥ ꯔꯥꯏꯠꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯃꯆꯨ ꯂꯩ, ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯖꯠ ꯑꯃꯗꯤ ꯂꯝꯆꯠꯀꯤ ꯃꯔꯝꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯄꯥꯝꯖꯕ ꯃꯆꯨ ꯍꯪꯗꯨꯅ ꯃꯍꯥꯛꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯅꯕ ꯀꯂꯔ ꯁꯥꯏꯀꯣꯂꯣꯖꯤꯕꯨ ꯃꯨꯟꯅ ꯈꯪꯕ ꯃꯊꯧ ꯇꯥꯔꯤ꯫ ꯅꯪꯒꯤ ꯄꯥꯝꯖꯕ ꯃꯆꯨ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯣꯏꯅ ꯁꯦꯠꯄ ꯄꯥꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯆꯨꯗꯨ ꯍꯦꯛ ꯎꯕꯗ ꯅꯪꯉꯣꯟꯗ ꯍꯔꯥꯎꯕ ꯄꯣꯛꯍꯟꯕ ꯃꯆꯨꯗꯨ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯝꯕꯔ 1, ꯕ꯭ꯂꯦꯛ꯫ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯂꯦꯛ ꯍꯥꯏꯕꯁꯤ ꯄꯥꯋꯔ, ꯀꯟꯇ꯭ꯔꯣꯜ, ꯃꯤꯁꯇꯤꯔꯤꯌꯁ ꯑꯃꯗꯤ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯃꯑꯣꯡꯗꯨ ꯎꯠꯄꯅꯤ꯫ ꯕ꯭ꯂꯦꯛ ꯃꯆꯨ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯈꯣꯏꯁꯦ ꯍꯛꯆꯤꯟꯅ ꯂꯧꯒꯟꯕ, ꯊꯕꯛ ꯗꯥꯏꯇ ꯂꯧꯕ ꯑꯃꯗꯤ ꯑꯁꯥ ꯆꯥꯎꯅ ꯊꯝꯒꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯅꯪꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯗ꯭ꯔꯤꯐꯥꯎ ꯂꯦꯞꯇꯅ ꯍꯣꯠꯅꯕ, ꯂꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯟꯗꯕ ꯃꯤꯁꯛꯅꯤ꯫ ꯅꯪꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯅꯁꯥꯒꯤ ꯈꯨꯠꯇ ꯂꯩꯕ ꯄꯥꯝꯒꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯂꯅꯥꯏ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯈꯟꯕ, ꯃꯅꯤꯡ ꯇꯝꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯃꯔꯣꯝꯗ ꯅꯪꯁꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ, ꯊꯃꯣꯏ ꯅꯧꯕ, ꯊꯃꯣꯏ ꯁꯣꯟꯒꯟꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯗ ꯈꯟꯕ ꯋꯥꯈꯜꯁꯤꯡꯗꯨ ꯃꯄꯥꯟ ꯊꯣꯡꯗ ꯐꯣꯡꯗꯣꯛꯇꯦ, ꯑꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯅ ꯅꯪꯕꯨ ꯈꯪꯕ ꯉꯝꯗꯕ ꯃꯤꯁꯇꯤꯔꯤꯌꯁ ꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯑꯃꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯅꯤ ꯐꯤꯜꯝꯁꯤꯡꯗ ꯃꯤꯁꯇꯤꯔꯤꯌꯁ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯃꯨꯕ ꯐꯤꯖꯣꯜꯁꯤꯡꯗ ꯎꯕ ꯐꯪꯂꯤꯕꯁꯤ꯫ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯑꯃꯗꯤ ꯔꯤꯆ ꯄꯔꯁꯟ ꯈꯔꯁꯨ ꯕ꯭ꯂꯦꯛ ꯁꯨꯏꯠꯁꯤꯡ ꯁꯦꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯃꯑꯣꯡꯗꯨ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤ꯫ ꯅꯝꯕꯔ 2, ꯍ꯭ꯋꯥꯏꯠ꯫ ꯍ꯭ꯋꯥꯏꯠ ꯍꯥꯏꯕꯁꯤ ꯇꯁꯦꯡꯕ, ꯊꯧꯖꯥꯜ ꯍꯩꯕ, ꯂꯨ ꯅꯥꯟꯕ, ꯂꯥꯟꯖꯗꯕ ꯑꯃꯗꯤ ꯆꯝꯖꯕ ꯃꯇꯧꯗꯨ ꯇꯥꯛꯄꯅꯤ꯫ ꯍ꯭ꯋꯥꯏꯠ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯍ꯭ꯋꯥꯏꯠ ꯍꯥꯏꯕꯁꯤ ꯊꯕꯛ ꯑꯃ ꯍꯧꯕ ꯃꯇꯝꯗ ꯁꯦꯠꯄ ꯐꯤꯖꯣꯜꯅꯤ, ꯑꯗꯨꯅ ꯅꯪꯅ ꯅꯁꯥꯒꯤ ꯂꯝꯕꯤ ꯁꯦꯝꯖꯕ ꯄꯥꯝꯒꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯍ꯭ꯋꯥꯏꯠ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯤ ꯊꯨꯅ ꯃꯣꯠꯀꯜꯂꯤ, ꯃꯁꯤꯒꯤꯗꯃꯛ ꯍꯦꯟꯅ ꯀꯦꯌꯔ ꯂꯧꯕ ꯆꯪꯏ꯫ ꯑꯗꯨꯅ ꯍ꯭ꯋꯥꯏꯠ ꯀꯂꯔ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯁꯥꯒꯤ ꯍꯦꯟꯅ ꯀꯦꯌꯔ ꯂꯧꯕ, ꯂꯨꯅ ꯅꯥꯟꯅ ꯂꯩꯕ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯂꯧꯊꯣꯛ ꯂꯧꯄꯣꯏꯕ ꯂꯩꯔꯣꯏ, ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯒꯅꯤ꯫ ꯑꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯅ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧꯗꯨꯗ ꯅꯪꯒ ꯄꯨꯟꯕ ꯄꯥꯝꯒꯅꯤ꯫ ꯅꯝꯕꯔ 3, ꯔꯦꯗ꯫ ꯔꯦꯗ ꯃꯆꯨꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯆꯨꯅꯤ꯫ ꯃꯁꯤ ꯑꯇꯩ ꯃꯆꯨꯁꯤꯡꯗꯒꯤ ꯍꯦꯟꯅ ꯃꯉꯥꯜ ꯂꯩꯕ ꯃꯆꯨꯅꯤ꯫ ꯑꯗꯨꯅ ꯑꯆꯧꯕ ꯀꯝꯄꯦꯅꯤꯁꯤꯡꯅ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯈꯜꯕꯨ ꯆꯤꯡꯁꯤꯟꯕ ꯉꯝꯅꯕ ꯐꯣꯟ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯒꯤ ꯍꯧꯅ ꯑꯦꯗꯚꯔꯇꯤꯖꯃꯦꯟꯠꯁꯤꯡꯗꯁꯨ ꯁꯤꯖꯤꯟꯅꯩ꯫ ꯔꯦꯗ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯕ, ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯕꯨ ꯈꯪꯅꯕ ꯌꯥꯝꯅ ꯌꯥꯛꯄ ꯃꯆꯨꯅꯤ꯫ ꯔꯦꯗ ꯃꯆꯨꯒꯤ ꯃꯥꯏꯀꯩ ꯑꯅꯤ ꯂꯩ꯫ ꯅꯥꯀꯜ ꯑꯃꯗꯅ ꯅꯨꯡꯁꯤꯕ, ꯑꯄꯥꯝꯕ ꯑꯃꯗꯤ ꯑꯀꯟꯕ ꯄꯨꯛꯅꯤꯡꯏꯍꯨꯜꯕꯨ ꯎꯠꯂꯤ, ꯑꯇꯣꯞꯄ ꯑꯃꯗꯅ ꯁꯛꯇꯤ ꯂꯩꯕ, ꯑꯁꯥꯎꯕ ꯑꯃꯗꯤ ꯂꯥꯟꯒꯤ ꯊꯧꯑꯣꯡꯕꯨ ꯎꯠꯂꯤ꯫ ꯔꯦꯗ ꯃꯆꯨ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯀꯟꯕ ꯂꯝꯆꯠ ꯑꯃꯗꯤ ꯑꯀꯟꯕ ꯊꯃꯣꯏ ꯆꯦꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯦ ꯗꯥꯏꯇ ꯂꯧꯕꯗ ꯑꯀꯤꯕ ꯂꯩꯇꯦ, ꯑꯗꯨꯒ ꯊꯧꯅꯥ ꯐꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯈꯨꯗꯛꯇ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯄꯥꯝꯕ ꯃꯤꯁꯛꯅꯤ꯫ ꯃꯤꯒ ꯄꯨꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯋꯥꯔꯤ ꯁꯥꯕ ꯍꯩꯕ, ꯅꯪꯒꯤ ꯑꯅꯤꯡꯕꯁꯤꯡꯗꯨ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯟꯕ, ꯃꯈꯣꯏꯕꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯂꯣꯏꯅꯕꯤꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯒꯅꯤ꯫ ꯔꯦꯗ ꯃꯆꯨ ꯍꯥꯏꯕꯁꯤ ꯏ ꯑꯃꯗꯤ ꯃꯩꯒꯤ ꯃꯆꯨꯅꯤ, ꯑꯗꯨꯅ ꯃꯁꯤꯒꯨꯝꯅ ꯁꯥꯎꯒꯟꯒꯅꯤ, ꯂꯨꯆꯤꯡꯕꯒꯤ ꯃꯒꯨꯟꯁꯨ ꯋꯥꯡꯅ ꯌꯥꯎꯒꯅꯤ, ꯑꯃꯔꯣꯝꯗ ꯈꯥꯡꯕ ꯀꯟꯕꯗꯤꯈꯔ ꯋꯥꯠꯀꯅꯤ꯫ ꯅꯝꯕꯔ 4, ꯌꯦꯜꯂꯣ꯫ ꯌꯦꯜꯂꯣ ꯃꯆꯨ ꯎꯕ ꯃꯇꯝꯗ ꯑꯌꯨꯛꯀꯤ ꯃꯉꯥꯜꯒꯨꯝꯅ ꯅꯪꯉꯣꯟꯗ ꯍꯔꯥꯎꯕ ꯃꯤꯀꯨꯞꯁꯤꯡ ꯅꯤꯡꯁꯤꯡꯂꯝꯒꯅꯤ꯫ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯑꯥꯔꯊꯗꯤ ꯅꯨꯡꯁꯥ ꯃꯉꯥꯜ, ꯍꯔꯥꯎꯕ ꯑꯃꯗꯤ ꯅꯣꯛꯄꯅꯤ꯫ ꯑꯆꯧꯕ ꯕ꯭ꯔꯥꯟꯁꯤꯡ ꯑꯃꯗꯤ ꯀꯝꯄꯦꯅꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯣꯒꯣ ꯁꯦꯝꯕꯗ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯔꯥꯎꯍꯟꯅꯕ ꯌꯦꯜꯂꯣ ꯃꯆꯨ ꯍꯥꯞꯄꯤ꯫ ꯃꯁꯤꯅ ꯀꯝꯄꯦꯅꯤꯗꯨ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯃꯗꯤ ꯑꯐꯕ ꯑꯣꯏꯕ ꯋꯥꯈꯜ ꯐꯥꯎꯍꯜꯂꯤ꯫ ꯅꯪꯒꯤ ꯄꯥꯝꯖꯕ ꯃꯆꯨꯗꯨ ꯌꯦꯜꯂꯣ ꯑꯣꯏꯔꯒꯗꯤ ꯅꯪꯁꯦ ꯍꯔꯥꯎ ꯇꯌꯥꯝꯒꯟꯕ ꯑꯃꯗꯤ ꯑꯐꯕꯇ ꯈꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯔꯦꯗ ꯃꯆꯨꯒꯨꯝꯅ ꯌꯦꯜꯂꯣ ꯃꯆꯨꯁꯨ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯎꯒꯅꯤ꯫ ꯁ꯭ꯇꯗꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯜꯂꯣ ꯃꯆꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯁꯦꯔꯣꯇꯣꯅꯤꯟ ꯔꯤꯂꯤꯖ ꯇꯧꯍꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯟꯁꯤꯡ ꯃꯊꯧ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯐꯕ ꯋꯥꯈꯜ ꯈꯜꯍꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ ꯑꯃꯗꯤ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤꯁꯨ ꯍꯦꯟꯒꯠꯍꯟꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯃꯗꯤ ꯌꯦꯜꯂꯣ ꯌꯥꯎꯕꯅ ꯃꯤꯑꯣꯏꯗꯨ ꯃꯁꯥꯕꯨ ꯊꯥꯖꯕ, ꯃꯁꯥꯒꯤ ꯀꯟꯐꯤꯗꯦꯟꯁ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯌꯦꯜꯂꯣ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯤꯑꯣꯏꯗꯨ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯊꯣꯛꯍꯜꯂꯤ,
ꯌꯦꯂꯣ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯁꯥꯒꯤ ꯏꯃꯣꯁꯟꯁꯤꯡꯗꯨ ꯂꯣꯠꯁꯤꯟꯒꯅꯤ ꯊꯕꯛ ꯇꯧꯕꯗ ꯈꯥꯡꯕ ꯀꯟꯒꯅꯤ ꯅꯪꯒꯤ ꯑꯐꯕꯇ ꯈꯟꯕ ꯋꯥꯈꯜꯗꯨ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯧ ꯇꯝꯅꯤꯡꯒꯅꯤ ꯅꯪꯕꯨ ꯊꯥꯖꯒꯅꯤ Number 5 Blue Blue machusi miyoi ayamana pami masi nupasinggi machunisu hainai masigi machusi ingba tappa santi oiba thajaba yaba asigumba magun singbu masak tai masigi maramna achauba company amadi brand singna customer singa thajaba semgatnaba masigi machuse sijnai amadi miyoi singi wakalbu olhalli color psychologist Angela Wright ki matungina nangi thabak tawfamda blue machu sijnabana nangna hena pukning ingba harau nungaiba amadi thabak tu thuna loibagum fawhalli karigumba nangi apamba machudu blue oiragadi yamna ing tappa santi pamba mi oigani migi awaba uba ngamdaba migi mateng pamba pamjaba mioi singni aduna mioi singna nangu yamna thajagani asiguma mioi si maru mapangbu lumna khangani mioi amatabu lana khande matam khudingda nungaina leiba ngamgani thabak tawba matamda chang amada leptana tawba pamba khangbu kanba misak amani aduga nangi hana leijabadagi ahongba lakpa pamdaba misak amasu oigani Number 6 Green Green machusi wavelength tenba machuni green na mahousa hakchang phaba chawkhatpa amadi paisabu masak tai masi ayamada positive oiba machuni masi red machugi opposite oina su launai study gi matungina green light ki akoibana lairik pabada lokshin bangamagi sakti du engat halli adubu red nadi madu tawdi aduga aikoina health ki product sing amadi health ki thabak singda green machusi siznai green machusi nangi apama machu oiragadi nangsi afaba wakal khanba miyoi amani mafam khudingi afabata uba ingtamna leiba pamba misak amani miyoi singda mateng pangba pautak piba pamba misak amasuni hiram amabu kupna nainaba problem solve toba pamba misak amasuni Number 7 Purple Lingi matamdagi hauna purple machusi leimaning thausingi amadi aki amogi pot amagum launarami paisa paiba miyoi khakna purple machugi firol leiba ngamnarami adubu hojikti purple machusi creativity amadi art ki machuni khanare Purple machuna achawa sang sakti lausing asina chingba masak tai nangi pamjaba machudu purple oiragadi nangsi pi nauganba thamoi khara sonba miyoini purple machu pamba miyoi singsi mayamdagi tonganba magun chenba pamba thabak amabu machu tana tawba pamba miyoini amaromda purple machusi naitom taba busu khangnei nangsi miyoi singi apamba bu khanganba migi mateng panganba misak amasuni anawa wakal puthokpa ngambagi sakti si atai singdagi nangna hena yawi hai singna wa ngang ba haiba misak amasuni Number 8 Orange nangsi thabak tawbada thuna tawganba thabak phaba misak ama oiragadi orange pansu pambagi chance wangna lei maramdi masigi machusi mapangal thawai yawba mai pakpa chang manana thamba asina chingbasi tai study gi matungina orange yawbana miyoi singi energy level wangkhalali miyoi singbu pungning thawgatpa phawanduna thabak singdu line tawba ngamali masigi machusi lai yoba thabak singdasu yawi mong singnasu orange machugi fi siznai nangi khwaidiki pamjaba machudu orange oirgadi matam pumnamakta sanaganba ka hena hakchina lawgandaba hara harau leiba mina pamnaba misakni nangsi mirak tinba yamna pamba social minded oiba miyoini miyam punbada miyam dugi sel langba seba tawba pamgani miyoi singa kupthana wari saba haigani thabakki matangdadi nangi tawgadaba thabak singdu thuna loisinduna pothaduna leiba pamba misakni Number 9 Pink Pink machusi ek ubaga aikoina nupi singbu ningsingi adubu masi nupi khaktanatna nupana su pamnai masigi machusi mature oidaba machu ama oina launai aduna professional singna masigi machusi ayama matamda siznade nangi pamjaba machudu pink oiragadi madu nungsiba yengsinbiba sanaba pamjabadu takpani nangsi yamna thamoi nauba nangi punsida nungsiba amadi yunggidamak yamna maruina khanba misakni miyoi singna nangbu nungsibiba nangidamak khanbiba pami miyoi singbusu nangna mateng pangba pamba misakni miyoi singa pundana wari saduna leiba yamna pami nangna khanjaba wakhal nangi emotion du phongdokpada akiba leitaba lauthop laukoidaba misak amasuni Number 10 Gray Gray machusi amambasu nattaba anganbasu nattaba chang amani nangi pamjaba machudu gray oiragadi miyamna nangi wari saba nangidamak khanbiba center of attention oiba pamde Gray color si ayamana mapung marai phaba wakhalsu tai aduna mayamdagi hendokna singi thabak ama hodringaida tare tara thokna khallaga tawi masiguma miyoi si asoi angam yaudana ingba pami achauba daita lawba pamde kariguma kanda firep lawbada awaba oi
ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡ ꯑꯆꯨꯝꯕ ꯑꯣꯏꯗꯦ, ꯍꯤꯔꯝ ꯈꯨꯗꯤꯡ ꯑꯔꯥꯟꯕ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯍꯣꯡꯕ ꯅꯥꯏ꯫ ꯒ꯭ꯔꯦ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯌꯥꯝꯅ ꯆꯝꯅ ꯑꯃꯗꯤ ꯆꯨꯝꯅ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯅꯝꯕꯔ 11 ꯕ꯭ꯔꯥꯎꯟ꯫ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯍꯥꯏꯕꯁꯤ ꯂꯦꯡꯗꯕ, ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯣꯏꯕ ꯑꯃꯗꯤ ꯏꯆꯝ ꯆꯝꯖꯕꯕꯨ ꯃꯁꯛ ꯇꯥꯛꯏ꯫ ꯕ꯭ꯔꯥꯎꯟ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯆꯝꯕ ꯄꯨꯟꯁꯤꯗ ꯂꯦꯡꯗꯅ ꯍꯤꯡꯕ ꯄꯥꯝꯒꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯥꯝꯅ ꯈꯟꯒꯅꯤ, ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕ ꯄꯥꯝꯒꯅꯤ, ꯑꯇꯥꯡꯕ ꯄꯣꯠꯆꯩꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯔꯣꯏ, ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗ ꯃꯤꯌꯥꯝ ꯈꯪꯅ ꯑꯃꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯏ, ꯑꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯅ ꯅꯪꯕꯨ ꯇꯤꯟꯅꯕ ꯄꯥꯝꯃꯤ, ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯒꯅꯤ, ꯅꯪꯒꯤ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯁꯤꯡꯗꯨꯕꯨꯁꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯀꯟꯒꯅꯤ꯫ ꯑꯗꯨꯅ ꯃꯔꯨꯞꯁꯤꯡ, ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯆꯨꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯀꯂꯔ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯅꯪꯉꯣꯟꯗ ꯆꯥꯅꯩ ꯅꯠꯇ꯭ꯔꯒ ꯆꯥꯅꯗꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏ ꯈꯜꯂꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯃꯊꯪꯗꯁꯨ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯛꯄꯗ ꯆꯤꯊꯗꯅꯕ ꯕꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ Thank you for watching.